Mgnrega Dagi Mahtama Gandhi ki Ming Houjik Palliba Bjp Leingak na Louthoknaba bill ama pass TOUKHIBA YANINGDE bill adu LEIBAK ASIBU KANG-KHONG CHAIHANNABA PUTHOKPA bill ni ATHUBADA HANDOKKADABANI HAINA District Congress Committee DCC THOUBAL gi General Secretary YUMNAM BASANTA SINGH na FONGDOKKHRE BJP amadi RSS na Mgnrega Dagi Mahtama Gandhi ki Ming Louthokchuna scheme asigi maming hongdoknaba pass TOUKHIBA bill adugi mayokta ngasi Bharat Sin Thungna Khongjang Changsin bagum THOUBAL Pamdesu DCC THOUBAL na sinduna wakat khongjang changsinkhre wakat khongjang atuda saru yakiba DCC gi General Secretary YUMNAM BASANTA na hai maning makha tamba mipan tangdaba LEIBAK ama oihannaba ajoba thodang lokiba Mahatma Gandhi gi mingda LEIBAK asigi miyamda chai amada nimit chamani thabak pinabagi damakta Mgnrega scheme asi India government na hodokibani asigum laba malem gi mipum khudingmak naikai khumnariba LEIBAK asigi mapani haina khangnariba Mahatma Gandhi gi maming bu scheme asidagi Louthoknabagi damakta pass TOUKHIBA bill asi yabangamloi ngasi sangsilba khongjang asi ahanba oina athubada bill adu handokkadabani haina khongjang asi sangsinbani karigumba handoktaba taragadi lakleba December 19 Congress ki Foundation Day numita LEIBAK asigi kachin koya thungna khongjang changsingani haina su wai basantana phongdoki Thabak khara paikhanaba sahi amada sama 100 days guarantee scheme Mgnrega Ado Fajagraba Ming se Nasigi Hasan Palliba BJP with RSS Anina Bill Amapoto Ming on Toga LEIBAK KANG-KHONG CHAIHANNABA Yang Basi Mayam Tangi Putonga Manganaba Ming Buddha Seram Toming the Total Ladiba Asubal Leingak Sigi Hajotaba Mong Mato Mayam Singer se a Kogi Magadi Natana Barabasi Punamaki when a Manga Gotaba like Barabata Congress Party na Thaban District Headquarter da Thaban District Congress Committee na Nasigi Iba one the potential Taribani Heroine na Masidagi and Parks and Amod Lakadiba and then the Central Congress Foundation de Oriba 28 December the day I go Baraki Matam Kunamakta Kendra Kudimakta Lakai Kudimakta Asiguma Magi Yan Hajataba Hong Asigi Mayokta in Kanbanda Rice for the Changalakani Nasiga Sina Yarabadina repeal to Hando Yam the Palm de Iba Hola Wado Wagin Nakong Yokinaba Barabasi Punamakta Barabasi Punamakita Congress Party in Lepi Haban District Congress Committee in Sulepi Iba Mohammed Kanabita Asi Kodes Asi Sataza